ngasi aikoina sinjariba protest asi aikoi maitai community joint coordination committee haina khanaba 18 club amasung women wing gana sinjabani aikoina sinjariba protest asi ngarang han tang taraga marida salungphamda thokiba yamna laibak thiba amsung pendaba thogdo amada akoigi khulngak paisa thobal khunok dagi 18 club ki manung chana lairiba siri laisan prem haiba isa amana nongmaina kaptuna hapiba aduga makhoi taruk amabuna hojik phawba phajanduna thambiba asige mayok tani ngasi aikoina chathajariba protest ase hojik kuki singna manipur da lal haurkhibasi 2023 gi May 3 dagini ngasi phawboda khun ngakpa isa singsina aduki matik achoba daita lawduna akoigi singya tamyada aikoigi maitai society bu emergency bu kandaba yade haiduna ngasi phawda ngak lei asigi marakta state force singsina khut thajilakba aikoigi isa bu pharaga kaptuna hat paibase mama oide aikoigi thamoida aduki matik pendre tasenga akoi pendre lan si kaigino sarkar gi ngasi gi sarkar sina lan loisan birabra ngasi gi paliba sarkar sina ingdare lal inge sati oire hasi kadai da oiri bano pikharba angang tha tamanga truki angang phawba liemna thadna kuki na halaiba nupi angang kaya amana izat manghalaga hatliba tamthina si wa khoi lan lemba kaurabraba aduna class 10 tamduna exam thajaduna mama mapada nauti sajaduna laik lasu tamduna afaba wakhalonda leijagadaba isa singdo adugo mamiot mai sa mayam do pubanga maktabadagi ngasidi khungak pathokre bakoi paisa paide aikoi lan haibasi paisa yaudana lan tawba yabra khula yaudana lan kapa yawbra nomai maru yaudana lan kapa yagadra adoi taragadi moji ngamna bathabak tawre adoi taragadi khitang akoi manipur simu kayam ain chanari geba ukidana karamba ain chali akoi maitai lebaksana karamba ain chatkeba akoi tabaktana karamba ain chatkeba ado betaragadi ngasi akoi na haijaningdi mama ama oina ngasi gi protest na phambiriba ima akoi lam dagi lakpiriba loop sing karikara sie so mayam sigi apambadi hojik prem hariba isa se hatpada singnariba ka chenariba commando person ado thabak tagi dismiss tawbiu amasung phariba makoi taru ado condition amata yaudna thadokpiu asina akoina ngasi gi sarkar da haijarise adu karigumba asi sumtabidana leiba taragadi akoi makan makha kaya gi akoi khongjang mayam am lakpa yaiba ihau kaya am lakpa yaiba adu natragadi akoi imai ben singje aduki matik pelaroiba karigumba state force akoi isa singda maso akoi gi isane haiba khungak pasi akoi gi isane ba phabi pun pharamo bata sengna nate warak wate mamoba akoi penge akoi gi thamoi da penge ba karigi kapaga hatpanoba karigi kapaga hatpanoba waramu pharamu das moi taru amba huji phari asigumna samana na phabi badi kai geba aduna karigi damak khoi hatpano asuna hangata akoi masi akoina mayam sigi apun bagi apa masigi matungina thamjari media gi thongda yamna thuna prem hatpa misi da chenari ba commando personnel thabak tagi dismiss tawbiyo khunga pataru hujik phari ba condition amata yaudana thadokpiyo ase karigumba thadok pirakta dana sarkar sina sumtumina leibiba taragadi akoi imam mayam am sungnam namsina leibiba se so mayam na apun bagi akoi ihau ma sagatuna makhan makha kya gi khongjang changchilakani haibase aroi bada thamjage।